ꯃꯈꯨꯠꯇ ꯇꯥꯍꯜꯂꯤꯕ ꯅꯣꯡꯂꯤꯛꯇꯨꯅ ꯈꯨꯕꯥꯝ ꯅꯨꯡꯗꯨꯗ ꯊꯦꯡꯂꯛꯄꯗ ꯏꯪ ꯏꯪ ꯂꯥꯎꯕꯗꯨꯅ ꯋꯥꯈꯜꯁꯨ ꯊꯃꯣꯏꯁꯨ ꯍꯛꯆꯥꯡꯁꯨ ꯏꯪꯍꯟꯕꯅꯤ꯫ ꯅꯨꯡꯉꯥꯏꯗꯨꯅ ꯁꯥꯟꯅꯕꯗꯤ ꯅꯠꯇꯦ꯫ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯂꯦꯞꯂꯒ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯝꯕ ꯂꯩꯅ ꯔꯤꯁꯤꯒꯤ ꯈꯣꯟꯖꯦꯜꯗꯨꯅ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯂꯒ ꯌꯦꯡꯂꯛꯏ꯫ ꯁꯛꯂꯛꯂꯤꯕ ꯏꯁꯩꯗꯨꯒ ꯔꯤꯁꯤꯒꯤ ꯃꯁꯛꯇꯨꯒ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯤ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯔꯤꯁꯤꯗꯣ ꯂꯩꯅꯥꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯂꯒ ꯅꯛꯅ ꯂꯦꯞꯄꯛꯏ꯫ ꯂꯩꯅꯥꯁꯨ ꯇꯨꯃꯤꯟ ꯂꯦꯞꯄꯤ ꯍꯥꯟꯅꯒꯨꯝ, ꯃꯤꯠꯌꯦꯡꯗꯤ ꯑꯃꯝꯕ ꯃꯔꯛꯇꯨꯗꯅꯤ꯫ ꯂꯩꯅꯥꯒꯤ ꯇꯤꯡꯊꯣꯛꯂꯤꯕ ꯃꯈꯨꯠꯇꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯔꯩ ꯖꯥꯎꯗꯣ ꯃꯔꯩ ꯇꯧꯕ ꯍꯧꯔꯛꯂꯦ꯫ ꯑꯣꯏꯅꯔꯤꯕꯅꯤ, ꯁꯥꯎꯗꯨꯅ ꯃꯔꯩ ꯇꯧꯕꯗꯤ ꯅꯠꯇꯦ, ꯈꯝꯕꯟ ꯆꯥꯎꯕꯅꯤ, ꯅꯨꯡꯁꯤꯗꯕ ꯅꯠꯇꯦ꯫ ꯑꯉꯥꯡ ꯑꯣꯏꯔꯒ ꯃꯤ ꯑꯁꯨꯛ ꯌꯥꯝ ꯁꯨꯝꯕ ꯍꯩꯔꯤꯁꯦ ꯀꯔꯤ ꯃꯟꯇ꯭ꯔ ꯄꯥꯏꯕꯅꯣ? ꯃꯤꯕꯨ ꯄꯣꯠꯁꯦꯝ ꯇꯧꯁꯤꯜꯂꯒ ꯉꯥꯎꯍꯟꯕꯒꯤ ꯗꯟꯗꯤ ꯄꯤꯅꯤꯡꯏ꯫ ꯂꯩꯅꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯣꯏ ꯑꯃꯨꯛꯁꯨ ꯋꯥꯗꯨ ꯇꯥꯔꯒ꯫ ꯔꯤꯁꯤ ꯂꯩꯅꯥꯒꯤ ꯇꯤꯡꯊꯣꯛꯂꯤꯕ ꯃꯈꯨꯠꯇꯨ ꯇꯥꯞ ꯄꯥꯏꯔꯒ ꯃꯥꯒꯤ ꯊꯕꯥꯛ ꯃꯄꯥꯗ ꯊꯝꯂꯒ ꯃꯤꯍꯨꯜꯗꯨ ꯌꯦꯡꯍꯜꯂꯤ꯫ ꯂꯩꯅꯥꯗꯣ ꯔꯤꯁꯤꯗ ꯉꯛꯅ ꯌꯦꯡꯂꯨꯏ꯫ ꯊꯃꯣꯏꯒꯤ ꯏꯍꯨꯜꯁꯦ ꯈꯪꯅ ꯈꯪꯅ ꯅꯪ ꯋꯥ ꯉꯥꯡꯗꯕ ꯌꯥꯔꯨꯏ꯫ ꯊꯃꯣꯏꯅ ꯃꯔꯣꯜ ꯊꯣꯛꯇ꯭ꯔꯁꯨ ꯃꯔꯣꯜ ꯊꯣꯛꯇꯕ ꯊꯃꯣꯏꯁꯤꯒꯤ ꯃꯔꯣꯜ ꯈꯪꯁꯤꯟꯅꯗꯕꯅ ꯂꯩꯒꯅꯨ꯫ ꯃꯤꯕꯨ ꯑꯣꯠꯂꯒ ꯅꯨꯡꯉꯥꯏꯕ꯭ꯔꯥ? ꯂꯩꯅꯥꯁꯨ ꯇꯞꯅ ꯍꯥꯏꯔꯛꯏ ꯂꯛꯅꯔꯒ꯫ ꯁꯥꯔ, ꯀꯔꯤ ꯆꯣꯏꯔꯣꯜꯅꯣ? ꯆꯣꯏꯔꯣꯜ ꯂꯣꯟꯒꯅꯨ ꯃꯥ, ꯑꯩ ꯂꯥꯏꯌꯦꯡꯕ ꯉꯝꯃꯣꯏ꯫ ꯑꯉꯥꯡꯒꯤ ꯔꯥꯏꯝꯁ ꯐꯖꯕ ꯑꯃꯁꯨ ꯁꯛꯂꯒ ꯑꯩꯕꯨ ꯀꯣꯛ ꯉꯥꯎꯍꯟꯒꯅꯨ꯫ ꯃꯃꯥꯏꯗꯤ ꯅꯣꯟꯈꯠꯇꯦ ꯏꯀꯥꯏꯔꯤꯕ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤ ꯃꯇꯧꯗꯣ꯫ ꯏꯀꯥꯏꯕ ꯃꯇꯧꯗꯨꯗ ꯍꯦꯟꯅ ꯊꯃꯣꯏꯗꯣ ꯃꯍꯤ ꯂꯥꯡꯍꯜꯂꯤ꯫ ꯂꯝꯍꯦꯟꯕ ꯅꯨꯄꯥ ꯃꯥꯒꯤ ꯊꯃꯣꯏꯗꯗꯤ꯫ ꯔꯤꯁꯤꯗꯣ ꯇꯞꯅ ꯅꯣꯛꯏ꯫ ꯑꯉꯥꯡꯗꯤ ꯔꯥꯏꯝꯁ ꯌꯥꯝ ꯄꯥꯝꯖꯕꯗꯨꯗ ꯑꯉꯥꯡꯒꯤ ꯑꯄꯥꯝꯕ ꯇꯧꯖꯕꯅꯤ꯫ ꯑꯉꯥꯡ ꯃꯆꯥꯅ ꯁꯛꯂꯨꯆꯣ ꯑꯗꯨꯗꯤ꯫ ꯅꯪꯁꯨ ꯑꯉꯥꯡꯅꯤ ꯀꯩꯅꯣ? ꯈꯨꯝꯃꯛꯇ꯭ꯔꯦ ꯍꯟꯗꯛꯇꯤ꯫ ꯀꯥꯏ ꯆꯠꯂꯣꯏꯅꯣ ꯂꯣꯏꯌꯨꯝꯕꯒ? ꯂꯩꯅꯥꯗꯣ ꯍꯪꯂꯛꯀꯅꯤ ꯈꯪꯂꯕꯅꯤ, ꯊꯤꯒꯠꯂꯛꯀꯅꯤꯁꯨ ꯈꯪꯉꯤ꯫ ꯑꯕꯨꯡꯉꯣꯒꯤ ꯃꯅꯥꯛ ꯆꯠꯂꯨꯕꯅꯤ꯫ ꯔꯤꯁꯤꯗꯣ ꯁꯥꯎꯖꯟꯅꯔꯛꯏ꯫ ꯉꯔꯥꯡꯗꯤ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯌꯥꯅꯤ ꯍꯥꯏꯈꯤꯗꯥꯏ? ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯗꯅ ꯆꯠꯂꯤꯅ ꯀꯩꯒꯤꯅꯣꯕ? ꯌꯨ ꯉꯥꯎꯕꯒꯤ ꯑꯩꯉꯣꯟꯗ ꯄꯪꯍꯥꯏꯗ ꯍꯥꯏꯔꯤꯔꯣ? ꯉꯔꯥꯡꯒꯤ ꯋꯥ ꯃꯌꯥꯝꯗꯣ ꯀꯩ ꯋꯥꯔꯤꯅꯣ ꯉꯁꯥꯏ ꯁꯥꯔꯤꯗꯨꯅ? ꯀꯩꯁꯨ ꯁꯥꯗꯦ꯫ ꯍꯟꯗꯛꯇꯤ ꯑꯃꯨꯛ ꯑꯣꯏꯅꯔꯞ ꯍꯥꯏꯔꯛꯏ ꯔꯤꯁꯤꯗꯣ꯫ ꯂꯣꯏꯌꯨꯝꯕꯅ ꯍꯦꯟꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ꯫ ꯑꯩꯗꯤ ꯃꯤꯇꯣꯞꯇꯧꯅ ꯋꯥ ꯑꯃꯐꯥꯎ ꯍꯥꯏꯕꯤꯔꯝꯗꯦ꯫ ꯌꯥꯝ ꯋꯥꯔꯧꯅ ꯍꯥꯏꯔꯁꯨ ꯂꯩꯅꯥꯗꯤ ꯅꯣꯛꯅꯤꯡꯂꯕꯅꯤ ꯔꯤꯁꯤꯅ ꯉꯥꯡꯂꯤꯗꯣ ꯇꯥꯕꯗ꯫ ꯑꯗꯨꯕꯨ ꯃꯥ ꯅꯣꯛꯇꯦ, ꯔꯤꯁꯤꯗ ꯌꯦꯡꯂꯒ ꯂꯩ꯫ ꯃꯤꯅꯤꯠ ꯑꯃꯃꯨꯛꯇꯤ ꯇꯨꯃꯤꯟꯅ ꯂꯩꯔꯨꯏ꯫ ꯐꯥꯒꯤꯗꯣ ꯇꯣꯛꯈ꯭ꯔꯦ ꯍꯟꯗꯛꯇꯤ꯫ ꯕꯦꯕ, ꯑꯩ ꯅꯪꯁꯦ ꯌꯥꯝ ꯈꯝꯕꯜꯂꯦ꯫ ꯅꯪꯒꯤ ꯋꯥ ꯇꯥꯅꯐꯝꯗꯣ ꯑꯩꯅ ꯑꯣꯏꯒꯦꯕ꯫ ꯅꯪꯒꯤ ꯁꯥꯐꯝꯁꯨ ꯑꯩꯅ ꯑꯣꯏꯒꯦ꯫ ꯅꯪꯒꯤ ꯑꯣꯏꯅꯐꯝꯁꯨ ꯑꯩꯅ ꯑꯣꯏꯅꯤ꯫ ꯅꯪꯒꯤ ꯍꯥꯏꯕ ꯄꯨꯝꯅꯃꯛꯇꯣ ꯑꯩꯅ ꯂꯣꯏꯅ ꯑꯣꯏꯒꯦ꯫ ꯅꯪꯅ ꯅꯨꯄꯥ ꯑꯇꯣꯞꯄꯒ ꯆꯠꯄꯗꯣ ꯑꯩ ꯈꯝꯕꯟꯕꯅ ꯍꯦꯟꯃꯟꯕꯅ ꯏꯁꯥ ꯏꯊꯟꯇ ꯁꯥꯎꯅꯤꯡꯉꯤ꯫ ꯇꯥꯃꯣ ꯂꯣꯏꯌꯨꯝꯕꯒ ꯆꯠꯃꯤꯟꯅꯕꯗꯒꯤ ꯁꯥꯔꯅ ꯊꯤꯡꯕꯤꯒꯅꯨ꯫ ꯀꯩꯒꯤ? ꯃꯥꯗꯤ ꯑꯩꯒꯤ ꯏꯃꯨꯡꯕꯨ ꯊꯥꯏꯅꯗꯒꯤ ꯑꯗꯨꯝ ꯌꯦꯡꯁꯤꯟꯕꯤꯔꯛꯄ ꯃꯤꯁꯛꯅꯤ, ꯏꯕꯨꯡꯅꯤ꯫ ꯏꯕꯨꯡꯅꯤ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯃꯥꯅ ꯀ꯭ꯂꯣꯁ ꯑꯣꯏꯔꯤꯗꯨꯗꯤ꯫ ꯑꯣꯏꯅꯔꯞ ꯍꯥꯏꯔꯨꯏ꯫ ꯈꯝꯕꯟꯕ ꯍꯦꯟꯃꯟꯕꯅ ꯑꯉꯥꯡꯒꯤ ꯋꯥꯉꯥꯡ ꯑꯃꯁꯨ ꯌꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯋꯥꯗꯨ ꯍꯥꯏꯔꯒ ꯔꯤꯁꯤ ꯃꯃꯥꯏꯗꯣ ꯅꯥꯀꯟꯗ ꯂꯩꯊꯣꯛꯂꯒ ꯂꯦꯞꯄꯤ꯫ ꯁꯥꯎꯔꯤꯕ ꯍꯥꯏꯗꯨꯔ ꯃꯇꯧꯗꯣ꯫ ꯂꯩꯅꯥ ꯔꯤꯁꯤꯗ ꯌꯦꯡꯂꯒ ꯅꯣꯛꯂꯦ ꯑꯃꯨꯛꯁꯨ ꯔꯤꯁꯤ ꯎꯈꯤꯅꯤ ꯈꯟꯅ ꯃꯥꯁꯨ ꯃꯃꯥꯏꯗꯣ ꯐꯠ ꯅꯣꯟꯊꯩ ꯃꯈꯥꯗ꯫ ꯔꯤꯁꯤꯅ ꯉꯔꯥꯡ ꯍꯥꯏꯈꯤꯕ ꯋꯥ ꯃꯌꯥꯝꯗꯣ ꯉꯁꯤꯁꯨ ꯍꯟꯖꯤꯟꯅ ꯇꯥꯅꯤꯡꯉꯤ꯫ ꯕꯦꯕ, ꯑꯩ ꯌꯨ ꯊꯛꯎꯔꯥ? ꯑꯩꯅ ꯌꯨ ꯉꯥꯎꯔꯗꯤ ꯅꯪ ꯑꯩꯅ ꯍꯥꯏꯍꯟꯅꯤꯡꯕ, ꯑꯩꯅ ꯇꯥꯅꯤꯡꯕ ꯋꯥ ꯌꯥꯝ ꯍꯥꯏ꯫ ꯑꯩ ꯌꯨ ꯊꯛꯎꯔꯥ? ꯉꯔꯥꯡ ꯅꯪꯅ ꯍꯥꯏꯈꯤꯕ ꯃꯌꯥꯝꯗꯣ ꯑꯩ ꯉꯁꯤꯁꯨ ꯇꯥꯅꯤꯡꯉꯤ꯫ ꯍꯟꯗꯛꯀꯤ ꯋꯥꯍꯩꯗꯨꯗꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯏ ꯂꯩꯅꯥꯗꯣ꯫ ꯅꯨꯡꯁꯤꯗꯕ ꯉꯝꯒꯗ꯭ꯔꯥ ꯃꯇꯧꯗꯣ? ꯏꯆꯝ ꯆꯝꯕ ꯋꯥꯍꯩ ꯑꯃꯅ ꯐꯥꯎ ꯊꯃꯣꯏ ꯌꯧꯅ ꯅꯨꯡꯁꯤꯍꯟꯕ ꯉꯝꯕꯅꯤ ꯔꯤꯁꯤꯅ ꯑꯁꯨꯛ ꯊꯨꯅ ꯅꯨꯡꯁꯤꯕ ꯇꯝꯕꯤꯔꯤꯕ ꯅꯨꯄꯤ ꯃꯥꯕꯨ꯫ ꯂꯩꯅꯥꯗꯣ ꯂꯛꯅꯔꯒ ꯇꯞꯅ ꯍꯥꯏꯔꯤ꯫ ꯁꯥꯔ, ꯌꯨ ꯊꯛꯑꯗꯤ ꯀꯞꯆꯦꯠꯄ ꯑꯣꯏꯔꯤꯗꯨꯗꯤ ꯊꯦꯝꯕ ꯉꯝꯃꯣꯏ, ꯊꯛꯀꯅꯨ꯫ ꯉꯔꯥꯡꯗꯤ ꯅꯪꯅ ꯑꯩꯁꯦ ꯌꯥꯝ ꯀꯞꯍꯜꯂꯦ꯫ ꯑꯉꯥꯡꯈꯩꯅ ꯑꯩꯅ ꯀꯞꯂꯒ ꯂꯛꯅꯔꯤꯁꯤ ꯅꯪ ꯈꯪꯗ꯭ꯔꯣ? ꯅꯪꯅ ꯆꯩꯔꯕ ꯍꯦꯛꯇ ꯀꯞꯅꯤꯡꯉꯤ꯫ ꯉꯁꯤꯁꯨ ꯅꯪꯅ ꯁꯥꯎꯍꯜꯂꯦ꯫ ꯁꯥꯔ, ꯑꯩ ꯀꯩꯗꯧꯔꯒꯦ? ꯔꯤꯁꯤ ꯃꯈꯥꯗ ꯌꯦꯡꯊꯔꯒ ꯍꯥꯏꯉꯝꯗꯕ ꯃꯇꯧꯗ ꯍꯥꯏꯔꯤ꯫
ꯅꯪꯅ ꯏꯃꯥꯗ ꯔꯦꯟꯇ ꯂꯩꯅꯤ ꯍꯥꯏꯕ꯭ꯔꯣ? ꯈ꯭ꯋꯥꯏꯗꯒꯤ ꯁꯧꯒꯟꯕ ꯅꯨꯄꯥꯁꯦ, ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕ ꯅꯨꯄꯥꯁꯦ, ꯂꯩꯅꯥꯗꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯤꯉꯝꯗꯕ, ꯈ꯭ꯋꯥꯏꯗꯒꯤ ꯇꯞꯆꯕ, ꯈ꯭ꯋꯥꯏꯗꯒꯤ ꯀꯞꯆꯦꯠꯄ ꯑꯣꯏꯈ꯭ꯔꯦ꯫ ꯔꯤꯁꯤꯒꯤ ꯃꯇꯧ ꯈꯨꯗꯤꯡ ꯂꯩꯅꯥꯗꯤ ꯅꯣꯛꯅꯤꯡꯗꯕ ꯌꯥꯎꯗꯦ꯫ ꯍꯥꯟꯅꯒ ꯌꯥꯝꯅ ꯈꯦꯠꯅꯕ ꯃꯇꯧꯗꯨꯗ ꯅꯣꯛꯅꯤꯡꯕꯅꯤ꯫ ꯁꯔꯅ ꯌꯥꯔꯣꯏ ꯈꯪꯕꯒꯤ ꯂꯩꯔꯔꯣꯏ꯫ ꯔꯤꯁꯤꯗꯣ ꯂꯩꯅꯥꯗ ꯐꯠ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯑꯩ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯂꯩꯕꯗꯤ ꯌꯥꯔꯣꯏꯌꯦ ꯁꯔ꯫ ꯑꯩ ꯕꯕꯥꯒꯤ ꯑꯁꯦꯡꯕ ꯌꯨꯝꯗꯨꯗ ꯍꯟꯗꯕ ꯌꯥꯔꯣꯏ꯫ ꯊꯥ ꯌꯥꯝꯃꯤ ꯑꯩꯅ ꯁꯤꯗ ꯂꯩꯔꯤꯁꯦ꯫ ꯃꯤꯒꯤ ꯃꯥꯡꯗ ꯐꯖꯗꯦ ꯁꯔ꯫ ꯔꯤꯁꯤꯅ ꯂꯩꯅꯥꯕꯨ ꯃꯅꯥꯛꯇ ꯆꯤꯡꯁꯤꯜꯂꯒ ꯆꯦꯠꯅ ꯀꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯕꯦꯕ, ꯅꯪ ꯑꯩ ꯊꯥꯗꯣꯛꯂꯒ ꯆꯠꯄ ꯉꯝꯒꯗ꯭ꯔꯣ? ꯏꯕꯥꯅꯤ ꯂꯨꯍꯣꯡꯉꯁꯦ꯫ ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯌꯨ꯫ ꯅꯪ ꯎꯗ꯭ꯔꯗꯤ ꯑꯩ ꯌꯥꯝ ꯀꯞꯅꯤꯡꯉꯤ꯫ ꯑꯩ ꯀꯞꯆꯦꯠꯄ ꯑꯣꯏꯍꯟꯒꯅꯨ꯫ ꯅꯪꯒꯤꯅꯦ ꯍꯥꯏꯔꯕ ꯑꯩ ꯊꯃꯣꯏ ꯌꯥꯝ ꯁꯣꯜꯂꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯊꯃꯣꯏ ꯁꯣꯟꯕ ꯃꯤꯁꯛ ꯑꯣꯏ꯫ ꯃꯁꯤ ꯅꯪ ꯈꯪꯗꯕ꯭ꯔꯥ? ꯂꯩꯅꯥꯗꯣ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯅꯨꯡꯁꯤ ꯍꯥꯏꯗꯣꯏꯁꯦ ꯀꯩ ꯅꯨꯃꯤꯠꯇꯅꯣ? ꯅꯨꯡꯁꯤꯅ ꯅꯨꯡꯁꯤꯗꯕ ꯁꯥꯒꯅꯨ꯫ ꯑꯗꯨꯅ ꯑꯩ ꯍꯦꯟꯅ ꯂꯝꯍꯦꯟꯅꯤꯡꯉꯤ꯫ ꯂꯩꯅꯥ ꯍꯟꯗꯛꯇꯤ ꯔꯤꯁꯤꯕꯨ ꯏꯟꯊꯣꯔꯛꯏ꯫ ꯁꯔ, ꯇꯨꯝꯃꯨꯔꯣ꯫ ꯔꯤꯁꯤꯗꯣ ꯀꯥꯔꯟ ꯑꯃ ꯍꯧꯔꯛꯏ꯫ ꯁꯤꯗ ꯇꯨꯝꯃꯒꯦ꯫ ꯂꯩꯅꯥ ꯃꯃꯤꯠꯇꯣ ꯂꯥꯎꯊꯣꯛꯂꯒ, ꯀꯩꯅꯣ ꯁꯔ? ꯁꯔꯒꯤ ꯏꯃꯨꯡꯒꯤ ꯃꯤꯅ ꯂꯥꯟꯅ ꯈꯟꯅꯕ ꯇꯧꯔꯛꯀꯅꯣ꯫ ꯁꯔꯅ ꯀꯤꯗ꯭ꯔꯁꯨ ꯑꯩꯗꯤ ꯁꯔ ꯅꯨꯡꯁꯤꯕ ꯀꯤ꯫ ꯀꯩꯑꯕ? ꯂꯩꯅꯥꯗꯣ ꯔꯤꯁꯤꯗ ꯐꯠꯂꯞ ꯌꯦꯡꯂꯒ ꯌꯥꯝ ꯀꯤꯅ ꯍꯥꯏꯖꯩ꯫ ꯁꯔ, ꯆꯠꯂꯣ꯫ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯍꯌꯦꯡꯒꯩꯗꯤ ꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯒꯅꯨ꯫ ꯃꯤꯅ ꯎꯔ ꯐꯖꯗꯦ꯫ ꯔꯤꯁꯤ ꯊꯧꯁꯥꯗꯦ ꯄ꯭ꯔꯞ ꯍꯦꯛ ꯆꯠꯂꯒ ꯊꯣꯡꯗꯣ ꯂꯧꯊꯣꯛꯁꯤꯜꯂꯨꯏ꯫ ꯑꯗꯨꯒ ꯂꯩꯅꯥꯒꯤ ꯐꯃꯨꯡꯗ ꯀꯥꯈꯠꯈ꯭ꯔꯦ꯫ ꯂꯩꯅꯥꯗꯣ ꯄꯥꯈꯠꯆꯩ꯫ ꯃꯃꯥ ꯍꯣꯏ ꯇꯥꯒꯤꯅꯤ ꯈꯟꯅ ꯌꯥꯝ ꯇꯞꯅ ꯍꯥꯏꯖꯔꯛꯏ꯫ ꯁꯔ, ꯀꯩꯅꯣ? ꯍꯧꯒꯠꯂꯁꯦ꯫ ꯁꯣꯅꯣꯗꯣ ꯆꯨꯔꯛꯀꯅꯣꯕ꯫ ꯆꯠꯂꯣ ꯃꯤ ꯁꯔꯒꯤ ꯀꯥꯗ꯫ ꯏꯃꯥꯅ ꯇꯥꯔꯒ ꯀꯩꯅꯦꯅ ꯈꯟꯗꯣꯏꯅꯣ? ꯇꯥꯒꯤꯅꯤ ꯍꯥꯏꯔꯗꯤꯅꯦ ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯑꯗꯨꯒ ꯐꯃꯨꯡ ꯀꯥꯔꯣ꯫ ꯆꯠꯂꯣ ꯄ꯭ꯔꯞ꯫ ꯂꯩꯅꯥꯗꯣ ꯁꯥꯎꯅꯤꯡꯕ ꯄꯥꯈꯠꯄꯒ ꯄꯨꯟꯁꯤꯜꯂꯤ꯫ ꯁꯔ! ꯍꯥꯎꯅꯦ꯫ ꯈꯣꯡꯈꯩ ꯈꯨꯝꯃꯨꯔꯒ ꯑꯃꯨꯛ ꯁꯠ ꯍꯥꯏꯔꯤ꯫ ꯁꯔ ꯀꯧꯒꯅꯨ, ꯅꯨꯡꯁꯤꯅ ꯗꯗꯥ ꯀꯧ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯂꯩꯅꯥ ꯅꯣꯛꯐꯦꯠ ꯇꯧꯕꯗꯣ ꯔꯤꯁꯤꯗ ꯎꯠꯊꯣꯛꯈ꯭ꯔꯦ꯫ ꯃꯃꯤꯠꯀꯗꯣ ꯆꯦꯗꯠ ꯎꯏꯁꯤꯜꯂꯒ ꯃꯃꯥꯏꯗ ꯎꯏꯁꯤꯟꯈ꯭ꯔꯦ ꯃꯣꯟꯗ, ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯅꯪꯒꯤ ꯃꯤꯅꯣꯛꯇꯨꯅ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯂꯩꯇꯥꯍꯟꯗ꯭ꯔꯦ꯫ ꯀꯩꯒꯤꯅꯣ? ꯑꯩꯒꯤ ꯅꯨꯄꯤꯁꯤꯅ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯔꯤꯁꯤꯕꯣ? ꯂꯩꯅꯥꯗꯣ ꯅꯣꯛꯄ ꯐꯥꯖꯤꯜꯂꯒ, ꯁꯔ ꯆꯠꯂꯣꯕ, ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ? ꯃꯥꯏ ꯅꯨꯄꯥꯅ ꯃꯥꯏ ꯅꯨꯄꯤꯒꯤ ꯃꯅꯥꯛ ꯂꯩꯕꯁꯦ ꯀ꯭ꯔꯥꯏꯝ ꯑꯃ ꯇꯧꯕꯒ ꯆꯞ ꯃꯥꯟꯅꯍꯜꯂꯦ ꯅꯪꯅ꯫ ꯀꯅꯥꯒꯤ ꯅꯨꯄꯤꯅꯣ? ꯅꯪꯁꯦ ꯑꯩꯒꯤ ꯅꯨꯄꯤ꯫ ꯏꯕꯥꯅꯤ ꯀꯣꯏꯅꯔꯁꯤꯗꯤ꯫ ꯁꯔꯒ ꯑꯩꯒꯗꯤ ꯀꯣꯏꯅꯗꯦ꯫ ꯔꯤꯁꯤꯗꯣ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯀꯣꯏꯅꯗ꯭ꯔꯁꯨ ꯅꯨꯡꯁꯤꯅꯁꯦ꯫ ꯅꯪꯅ ꯅꯨꯡꯁꯤꯗ꯭ꯔꯁꯨ ꯑꯩꯅ ꯅꯨꯡꯁꯤꯒꯦ꯫ ꯅꯪ ꯌꯥꯎꯕꯤꯔꯛꯇ꯭ꯔꯁꯨ ꯌꯥꯏ꯫ ꯑꯗꯨꯒ ꯅꯪ ꯏꯅꯥꯛꯇꯗꯤ ꯑꯗꯨꯝ ꯂꯩꯗꯧꯕ꯫ ꯅꯪꯅ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯁꯨ ꯑꯩꯅ ꯏꯟꯅꯔꯛꯇꯣꯏꯕ꯫ ꯑꯩꯗꯤ ꯁꯔ ꯅꯨꯡꯁꯤꯗꯦ꯫ ꯍꯣꯏꯅꯦ, ꯅꯨꯡꯁꯤꯗ꯭ꯔꯁꯨ ꯌꯥꯏꯑꯕ꯫ ꯅꯨꯡꯁꯤꯕꯤꯅꯕ ꯑꯩ ꯂꯩꯁꯤꯗꯤ꯫ ꯅꯪꯅ ꯅꯨꯡꯁꯤꯗꯧꯗꯣ ꯑꯩꯅ ꯄꯨꯟꯅ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤꯊꯣꯛꯀꯦꯕ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯧꯁꯤꯜꯂꯦ ꯂꯩꯅꯥꯗ꯫ ꯂꯩꯅꯥꯗꯣ ꯐꯦꯠ ꯍꯥꯏꯗꯣꯛꯈ꯭ꯔꯦ꯫ ꯑꯩ ꯆꯠꯂꯣ ꯍꯥꯏꯔꯣ? ꯅꯠꯇ꯭ꯔꯒ ꯁꯤꯗ ꯁꯨꯝ ꯉꯁꯤ ꯇꯨꯝꯃꯣ ꯍꯥꯏꯔꯣ? ꯂꯩꯅꯥꯗꯣ ꯁꯨꯛꯇꯣꯛꯂꯒ, ꯑꯁ ꯁꯔ, ꯅꯪ ꯏꯀꯥꯏꯕ ꯀꯩꯝꯇ ꯈꯪꯗ꯭ꯔꯦ꯫ ꯔꯤꯁꯤꯗꯣ ꯅꯣꯛꯏ꯫ ꯑꯗꯨꯒ ꯃꯊꯟꯗ ꯍꯥꯏꯖꯩ꯫ ꯁꯤꯗꯒꯤ ꯍꯦꯜꯂꯛꯇꯧꯗꯣ ꯉꯥꯏꯔꯦ꯫ ꯅꯪꯒꯤ ꯂꯝꯍꯦꯟ ꯁꯅꯥꯁꯦ ꯂꯦꯝꯕ ꯍꯩꯔꯣꯏꯗꯧꯔꯤ꯫ ꯃꯤ ꯑꯇꯩꯗꯗꯤ ꯌꯥꯝ ꯂꯣꯌꯦꯜ ꯑꯣꯏꯉꯤ, ꯑꯗꯣ ꯅꯪꯉꯣꯟꯗꯗꯤ ꯑꯥꯏ ꯑꯦꯝ ꯁꯣꯔꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯃꯤ ꯇꯧꯔꯒ ꯔꯤꯁꯤ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯈ꯭ꯔꯦ꯫ ꯂꯩꯅꯥꯅ ꯂꯦꯞꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯒ ꯍꯥꯏꯔꯤ꯫ ꯐꯥꯒꯤ ꯇꯧꯕꯅꯤ ꯃꯤꯀꯤ ꯊꯤ꯫ ꯂꯦꯝꯁꯅꯥ ꯑꯣꯏꯔꯒꯦ, ꯆꯠꯂꯒꯦ꯫ ꯐꯖꯅ ꯇꯨꯝꯃꯣꯀꯣ, ꯒꯨꯗ ꯅꯥꯏꯠ꯫ ꯑꯃꯨꯛꯇꯪ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯃꯒ ꯔꯤꯁꯤ ꯊꯣꯛꯈ꯭ꯔꯦ꯫ ꯅꯣꯛꯃꯤ ꯂꯩꯅꯥꯒꯤ ꯀꯥꯗꯒꯤ ꯔꯤꯁꯤꯅ ꯊꯣꯛꯂꯛꯄꯗꯣ ꯚꯥꯅꯨꯅ ꯎꯍꯧꯔꯤ꯫ ꯃꯁꯤꯒꯤ ꯇꯟꯖꯥ ꯑꯁꯤꯗ ꯉꯥꯏꯕꯅꯤ꯫ ꯔꯤꯁꯤꯗꯤ ꯃꯥꯒꯤ ꯀꯥꯗ ꯑꯗꯨꯃꯛ ꯀꯥꯈꯠꯈ꯭ꯔꯦ, ꯃꯕꯣꯛꯅ ꯌꯦꯡꯂꯤꯕꯗꯣ ꯎꯗ꯫ ꯚꯥꯅꯨꯗꯣ ꯌꯥꯝ ꯄꯦꯟꯗꯅ ꯁꯣꯜꯂꯤ꯫ ꯀꯝꯗꯧꯅꯤ ꯁꯤꯗꯤ? ꯀꯨꯏꯁꯜꯂꯕꯗꯤ ꯑꯣꯟꯊꯣꯛꯅ ꯅꯥꯇꯩ ꯆꯥꯔꯔꯣꯏꯗ꯫ ꯑꯩꯒꯤ ꯏꯁꯨ ꯁꯅꯥꯁꯤꯅ ꯇꯧꯔꯤꯁꯤꯕꯨ ꯆꯨꯝꯗꯦ꯫ ꯃꯤꯅꯥꯏ ꯅꯨꯄꯤꯁꯤꯗ ꯏꯁꯨ ꯁꯅꯥꯅ ꯑꯁꯨꯛ ꯄꯥꯝꯂꯨꯕ꯫
ꯑꯩꯒꯤ ꯏꯁꯨꯅꯕꯣ ꯋꯥꯈꯜꯗꯣ ꯆꯥꯝꯃ ꯈꯜꯍꯜꯂꯤ ꯅꯨꯡꯁꯤꯗꯕ ꯍꯥꯏꯕꯨ ꯂꯩꯅꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯦ ꯍꯥꯟꯅꯅ ꯍꯥꯟꯅꯅꯤ ꯀꯔꯤꯁꯨ ꯈꯜꯂꯝꯗꯕꯅꯤ ꯕꯥꯅꯨ ꯑꯍꯤꯡꯗꯨ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯦ ꯑꯍꯜ ꯑꯣꯏꯔꯝꯃꯤꯗꯣ ꯄꯨꯛꯆꯦꯜ ꯄꯤꯛꯁꯤꯜꯂꯤ ꯃꯁꯨ ꯅꯨꯄꯥꯅ ꯄꯥꯝꯖꯔꯤꯕ ꯈꯣꯏꯗꯥꯖꯔꯤꯕ ꯅꯨꯄꯤꯗꯣ ꯃꯕꯣꯛ ꯃꯥꯅꯗꯤ ꯄꯥꯝꯖꯈꯤꯗ꯭ꯔꯦ ꯑꯣꯟꯊꯣꯛꯅ ꯑꯦꯟꯖꯦꯂꯤꯅꯥꯅ ꯄꯥꯎ ꯍꯦꯟꯖꯤꯟꯅ ꯇꯝꯁꯤꯜꯂꯝꯕꯒ ꯉꯁꯤ ꯎꯔꯤꯕ ꯔꯤꯁꯤꯒꯤ ꯃꯑꯣꯡꯁꯤꯒ ꯕꯥꯅꯨꯗꯤ ꯍꯨ ꯐꯨꯝꯈ꯭ꯔꯦ ꯊꯃꯣꯏꯗ ꯑꯆꯤꯛꯄ ꯑꯍꯤꯡꯅꯤ ꯇꯥꯏꯕꯪ ꯀꯅꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯗ꯭ꯔꯦ ꯃꯔꯛꯇ ꯍꯨꯏꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯅꯠꯇ ꯇꯨꯝꯅ ꯍꯤꯞꯅꯗꯨꯅ ꯄꯣꯊꯥꯅꯕ ꯃꯇꯝꯗꯨꯗ ꯔꯨꯝꯒꯤ ꯃꯩ ꯃꯨꯊꯠꯇꯨꯅ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒ ꯑꯦꯟꯖꯦꯂꯤꯅꯥꯒ ꯋꯥꯔꯤ ꯁꯥꯔꯤ ꯐꯣꯟꯗ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯏ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯄꯦꯟꯗꯅ ꯀꯞꯂꯒ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯛꯄꯗꯣ ꯅꯪ ꯂꯥꯛꯑꯣ ꯅꯪꯅ ꯂꯩꯔꯤꯁꯦ ꯀꯥꯏꯗꯅꯣ ꯑꯩ ꯂꯧꯕ ꯂꯥꯛꯎꯔꯣ ꯑꯩꯅ ꯂꯥꯛꯂꯒ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯀꯥꯟꯅꯒꯗꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯍꯤꯡꯂꯤꯕ ꯍꯥꯏꯕꯗꯨ ꯈꯛꯇꯅꯤ ꯃꯃꯜ ꯂꯩꯇ꯭ꯔꯕꯤꯅꯤ ꯑꯦꯟꯖꯦꯜ ꯅꯪ ꯔꯤꯁꯤ ꯀꯥꯎꯔꯕ꯭ꯔꯥ ꯀꯥꯎꯗꯦ ꯋꯥꯔꯧꯔꯝꯒꯅꯤ ꯑꯩꯅ ꯃꯥꯕꯨ ꯂꯥꯟꯅ ꯂꯧꯈ꯭ꯔꯦ ꯈꯟꯊꯍꯧꯗꯕ ꯑꯔꯥꯟꯕ ꯋꯥꯈꯜꯅ ꯃꯥꯕꯨ ꯊꯤꯅ ꯆꯩꯈ꯭ꯔꯦ ꯄꯨꯟꯁꯤꯒꯤ ꯅꯨꯡꯁꯤꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯐꯥꯎ ꯏꯆꯤꯟꯁꯤꯅ ꯍꯥꯏꯈ꯭ꯔꯦ ꯅꯪ ꯑꯩꯕꯨꯁꯨ ꯂꯥꯟꯅ ꯂꯧꯔꯕ꯭ꯔꯥ ꯅꯪ ꯂꯥꯛꯑꯣ ꯅꯪ ꯍꯜꯂꯛꯑꯣ ꯅꯪꯅ ꯊꯦꯝꯂꯕ ꯔꯤꯁꯤ ꯁꯣꯏꯗꯅ ꯌꯥꯅꯤ ꯃꯥ ꯍꯧꯖꯤꯛ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ ꯌꯥꯝ ꯍꯣꯡꯂꯕꯅꯤ ꯌꯦꯁꯅꯥ ꯑꯩꯅ ꯑꯩꯈꯣꯏ ꯑꯅꯤ ꯍꯥꯟꯅꯒꯨꯝ ꯅꯨꯡꯁꯤꯅꯅ ꯂꯩꯕꯗꯣ ꯄꯥꯝꯃꯤ ꯑꯩꯒ ꯔꯤꯁꯤꯒꯒꯤ ꯊꯧꯗꯣꯛꯇꯣ ꯅꯪ ꯀꯥꯎꯊꯣꯛ ꯏꯕꯥꯅꯤ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯕ ꯅꯠꯇꯦ ꯑꯗꯨꯝꯅ ꯊꯣꯛꯂꯨ ꯍꯥꯏꯅ ꯇꯝꯂꯝꯕꯅ ꯏꯕꯥꯅꯤꯃꯛ ꯃꯤꯒꯤ ꯃꯤꯠꯇ ꯂꯥꯟꯅ ꯎꯕꯤꯕꯅꯤ ꯔꯤꯁꯤꯒꯤ ꯊꯃꯣꯏ ꯑꯩꯅ ꯃꯍꯨꯠ ꯁꯤꯟꯕ ꯏꯇꯤꯛ ꯅꯠꯇꯦ ꯅꯪꯅ ꯋꯥꯐꯝ ꯈꯪꯗ ꯂꯩꯕꯒꯤ ꯏꯃꯨꯡ ꯑꯅꯤꯅ ꯏꯕꯥꯅꯤ ꯂꯨꯍꯣꯡꯅꯕ ꯁꯤꯜꯂꯕꯁꯨ ꯑꯩꯅ ꯌꯥꯗꯦ ꯔꯤꯁꯤꯅꯁꯨ ꯌꯥꯗꯦ ꯅꯪꯕꯨ ꯊꯤꯗꯨꯅ ꯉꯁꯤꯁꯨ ꯂꯩꯔꯤꯕꯅꯤ ꯅꯪ ꯎꯔꯗꯤ ꯔꯤꯁꯤꯠꯅ ꯍꯔꯥꯎꯅꯤꯌꯦ ꯃꯥꯅ ꯅꯪ ꯅꯨꯡꯁꯤꯔꯤꯕꯅꯤ ꯌꯦꯁꯅꯥꯗꯣ ꯀꯞꯂꯒ ꯍꯥꯏꯔꯛꯏ ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤꯌꯦ ꯃꯥꯅ ꯑꯩ ꯍꯧꯖꯤꯛꯁꯨ ꯅꯨꯡꯁꯤꯔꯝꯈꯤꯗ꯭ꯔꯥ ꯑꯩ ꯃꯥꯕꯨ ꯌꯥꯝ ꯎꯅꯤꯡꯉꯦ ꯃꯥꯅ ꯑꯩ ꯊꯥꯖꯕꯤꯒꯗ꯭ꯔꯥ ꯃꯥꯒꯤ ꯋꯥꯈꯜ ꯍꯣꯡꯗ꯭ꯔꯤ ꯏꯃꯨꯡꯒꯤ ꯋꯥꯗꯣ ꯑꯩ ꯅꯪꯒꯤꯗꯃꯛ ꯂꯦꯞꯀꯦ ꯅꯪ ꯂꯥꯛꯑꯣ ꯑꯩ ꯎꯔꯒ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤꯗ꯭ꯔꯅꯦ ꯑꯩꯁꯦ ꯃꯥꯅ ꯍꯪꯒꯣꯏꯒꯅꯤ ꯑꯩ ꯃꯥꯒ ꯎꯅꯕ ꯉꯝꯒꯅꯤ ꯊꯥꯖꯗ꯭ꯔꯦ ꯏꯁꯛꯁꯦ ꯎꯠꯄ ꯐꯥꯎꯕ ꯑꯩ ꯀꯤꯖꯕ ꯐꯥꯎꯏ ꯄꯨꯝꯅꯃꯛꯇꯣ ꯑꯩꯅ ꯁꯤꯟꯒꯅꯤ ꯅꯪ ꯃꯐꯝꯗꯨꯗꯒꯤ ꯂꯥꯛꯑꯣ ꯑꯩꯒꯤ ꯅꯥꯛꯇ ꯑꯩꯒ ꯂꯩꯁꯦ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯅꯪꯒꯤꯗꯃꯛ ꯕꯕꯥꯗ ꯍꯥꯏꯔꯒꯅꯦ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯀꯅꯤ ꯋꯥꯔꯤꯗꯣ ꯀꯨꯏꯅ ꯁꯥꯟꯅꯩ ꯔꯤꯁꯤꯒꯤ ꯃꯔꯝꯗ ꯋꯥꯍꯪ ꯀꯌꯥ ꯑꯃꯁꯨ ꯍꯪꯂꯛꯏ ꯍꯧꯖꯤꯛꯅ ꯀꯔꯤ ꯍꯥꯟꯅꯅ ꯀꯔꯤ ꯈꯦꯠꯅꯕ ꯂꯣꯏꯅ ꯇꯥꯛꯏ ꯑꯦꯟꯖꯦꯂꯤꯅꯥꯅ ꯍꯥꯏꯖꯤꯟꯕꯗ ꯑꯌꯨꯛꯅꯤ ꯂꯣꯌꯨꯝꯕ ꯃꯃꯥꯡꯒ ꯋꯥꯔꯤ ꯇꯧꯔꯤ ꯂꯩꯅꯥꯒꯤ ꯋꯥꯐꯝꯅꯤ ꯍꯥꯏꯔꯤꯗꯣ ꯏꯃꯥ ꯅꯪꯁꯨ ꯈꯜꯂ ꯌꯦꯡꯉꯣ ꯁꯥꯎꯔꯤꯅꯤ ꯍꯥꯏꯗꯅ ꯃꯥꯕꯨ ꯑꯗꯨꯝ ꯂꯥꯟꯅ ꯂꯧꯔꯗ꯭ꯔꯣ ꯏꯕꯨꯡꯉꯣ ꯏꯃꯥꯁꯨ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯅꯨꯡꯉꯥꯏꯇꯦ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯈꯟꯕꯤꯒꯦ ꯑꯩꯈꯣꯏ ꯑꯃ ꯂꯩ ꯍꯥꯏꯕꯒꯤ ꯃꯥꯅ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯕ꯭ꯔꯣ ꯃꯁꯤꯗꯅꯤ ꯏꯃꯥꯅ ꯃꯥꯕꯨ ꯋꯥꯔꯧꯕ ꯏꯃꯥ ꯊꯦꯝꯂꯒ ꯄꯨꯈꯤꯕꯅꯤ ꯂꯣꯟꯅ ꯇꯧꯔꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯕꯨ ꯃꯄꯥꯜ ꯊꯣꯡꯒꯤ ꯑꯣꯏꯔꯝꯂꯗꯤ ꯏꯃꯥꯅ ꯑꯃꯨꯛ ꯂꯩꯇꯕ ꯃꯇꯝꯗꯨꯗ ꯃꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯂꯕ ꯃꯥ ꯃꯐꯝꯗꯨꯗ ꯀꯩꯁꯨ ꯆꯠꯂꯝꯃꯣꯏ ꯃꯇꯝꯗꯨꯗ ꯃꯥꯒꯤ ꯋꯥ ꯇꯥꯕꯤꯅꯕ ꯃꯤꯁꯛ ꯂꯩꯈꯤꯕ꯭ꯔꯣ ꯏꯃꯥꯁꯨ ꯃꯥꯕꯨ ꯂꯥꯟꯅ ꯎꯕ ꯅꯠꯇ꯭ꯔꯣ ꯂꯩꯅꯥꯒꯤ ꯋꯥꯗꯣ ꯏꯃꯥꯅ ꯇꯥꯈꯤꯕ ꯃꯇꯝꯗꯨꯗ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯑꯃꯇꯁꯨ ꯏꯃꯥꯅ ꯍꯪꯕꯤꯈꯤꯗꯦ ꯋꯥꯍꯪꯒꯤ ꯃꯍꯨꯠ ꯂꯥꯟꯅ ꯂꯧꯔꯒ ꯇꯊꯤ ꯆꯩꯕꯤꯈꯤꯕ ꯏꯃꯥꯗ ꯍꯥꯏꯕ ꯉꯝꯗꯕ ꯋꯥ ꯀꯔꯤꯅꯣ ꯋꯥ ꯍꯥꯏꯕꯗꯤ ꯏꯃꯥꯅ ꯉꯝꯍꯟꯗꯕꯅꯤ ꯍꯥꯏꯅꯕꯒꯤ ꯂꯝꯕꯤꯗꯤ ꯏꯃꯥꯅ ꯀꯛꯄꯤꯕꯅꯤ ꯑꯩ ꯂꯩꯅꯥꯕꯨ ꯅꯨꯡꯁꯤ ꯏꯃꯥ ꯃꯥꯕꯨ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯍꯟꯕꯤꯌꯨ ꯏꯃꯥ ꯃꯥꯕꯨ ꯊꯦꯝꯕꯤꯌꯨ ꯑꯩ ꯃꯥꯒꯤ ꯈꯟꯕꯗ ꯌꯥꯝ ꯋꯥꯔꯦ ꯏꯕꯨꯡꯉꯣ ꯅꯄꯥꯅ ꯌꯥꯔꯣꯏꯗꯕ ꯋꯥꯗꯣ ꯉꯥꯡꯒꯅꯨꯗ ꯏꯆꯥꯒꯤꯗꯤꯅꯦ ꯏꯃꯧ ꯃꯇꯤꯛ ꯆꯥꯕꯤ ꯏꯃꯥꯅ ꯊꯤꯅꯤ ꯂꯣꯌꯨꯝꯕ ꯁꯥꯎꯒꯠꯇꯦ ꯉꯁꯤꯗꯤ ꯑꯗꯨꯝ ꯇꯞꯊꯅ ꯍꯥꯏ ꯏꯃꯥ ꯑꯩꯒꯤꯗꯃꯛ ꯃꯇꯤꯛ ꯆꯥꯕꯤꯗꯣ ꯂꯩꯅꯥꯅꯤ ꯑꯩ ꯀꯅꯥꯝꯇ ꯄꯥꯝꯗꯦ ꯀꯅꯥꯝꯇꯁꯨ ꯅꯨꯡꯁꯤꯗꯦ ꯅꯆꯥꯒꯤ ꯑꯄꯥꯝꯕꯁꯦ ꯌꯥꯕꯤꯔꯣ ꯏꯃꯥꯒ ꯕꯕꯥꯒꯗ ꯁꯤꯡꯅꯔꯒ ꯑꯩꯅ ꯇꯧꯅꯤꯡꯕ ꯇꯧꯕꯁꯨ ꯑꯩ ꯄꯥꯝꯗꯦ ꯏꯃꯥ ꯕꯕꯥꯒꯤ ꯑꯅꯤꯒꯤ ꯑꯌꯥꯕ ꯌꯥꯎꯔꯒ ꯃꯥꯕꯨ ꯌꯨꯝꯁꯤꯗ ꯄꯨꯔꯛꯀꯦ ꯅꯪꯅ ꯄꯥꯝꯂꯁꯨ ꯅꯨꯡꯁꯤꯔꯁꯨ ꯏꯕꯦꯝꯃꯅ ꯌꯥꯔꯣꯏ ꯃꯕꯨꯡ ꯃꯆꯟ ꯑꯃꯒꯨꯝ ꯂꯣꯏꯅꯗꯨꯅ ꯂꯥꯛꯈꯤꯕ ꯅꯠꯇ꯭ꯔꯣ
ꯍꯧꯖꯤꯛꯅ ꯀꯔꯤꯒꯤ ꯑꯗꯨꯝꯕ ꯋꯥꯈꯜ ꯈꯜꯂꯤꯕꯅꯣ ꯃꯥꯒꯤꯗꯤ ꯑꯩꯅ ꯌꯥꯍꯟꯅꯤ ꯃꯑꯣꯡ ꯃꯆꯜꯒꯨꯝꯅ ꯎꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯅꯣꯡꯃꯇ ꯃꯥꯁꯦ ꯏꯆꯟꯅꯤ ꯈꯟꯗꯦ ꯏꯕꯨꯡꯉꯣ ꯆꯨꯝꯃꯦ ꯏꯃꯥ ꯂꯩꯅꯥꯅꯁꯨ ꯑꯩꯕꯨ ꯇꯥꯃꯣ ꯂꯣꯌꯨꯝꯕꯗꯒꯤ ꯍꯦꯟꯗꯕꯅꯤ ꯃꯕꯨꯡ ꯑꯃꯒꯨꯝꯅ ꯈꯜꯂꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯃꯔꯤꯗꯣ ꯑꯩ ꯄꯥꯝꯗꯦ ꯃꯥꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯊꯝꯕꯗꯣ ꯃꯥꯕꯨ ꯃꯣꯃꯣꯟ ꯑꯣꯍꯟꯕ ꯃꯁꯤꯈꯛꯅ ꯑꯩꯅ ꯄꯥꯝꯕ ꯅꯪ ꯉꯥꯎꯔꯦ ꯅꯨꯄꯤ ꯃꯆꯥ ꯑꯃꯗ ꯅꯪ ꯉꯥꯎꯔꯦ ꯑꯉꯥꯎꯕꯒꯤ ꯆꯣꯏꯔꯣꯟꯗꯣ ꯏꯃꯥ ꯇꯥꯅꯤꯡꯗꯦ ꯃꯗꯨꯒꯤ ꯋꯥꯈꯜꯗꯣ ꯊꯥꯗꯣꯛ ꯏꯃꯥ ꯅꯆꯥꯒꯤ ꯋꯥꯁꯦ ꯑꯉꯥꯎꯕꯅ ꯍꯥꯏꯕ ꯅꯠꯇꯦ ꯏꯃꯥ ꯅꯆꯥꯕꯨ ꯅꯨꯡꯁꯤꯔꯕ ꯅꯆꯥꯒꯤ ꯑꯄꯥꯝꯕꯁꯤꯗ ꯏꯃꯥꯅ ꯌꯥꯕꯤꯌꯨ ꯀꯩꯗꯧꯒꯦ ꯃꯃꯥꯗꯣ ꯈꯨꯝꯂꯛꯇ꯭ꯔꯦ ꯍꯟꯗꯛꯇꯤ ꯂꯣꯌꯨꯝꯕ ꯌꯥꯝ ꯁꯦꯔꯤꯌꯁꯇꯅꯤ ꯍꯥꯏꯖꯔꯤꯕꯗꯣ ꯅꯨꯡꯁꯤꯕꯁꯦ ꯋꯥꯏꯌꯦ ꯏꯃꯥ ꯑꯁꯦꯡꯕ ꯅꯨꯡꯁꯤꯗꯕ ꯑꯣꯏꯔꯝꯃꯗꯤ ꯑꯁꯨꯝꯅꯁꯨ ꯋꯥꯔꯝꯃꯣꯏ ꯑꯩꯗꯤ ꯃꯥꯕꯨ ꯇꯁꯦꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ ꯌꯨꯝꯗꯨꯗ ꯅꯨꯄꯥ ꯑꯃꯁꯨ ꯂꯩꯌꯦ ꯑꯩ ꯌꯨꯝꯗꯨꯗ ꯃꯥ ꯂꯩꯍꯟꯅꯤꯡꯗꯦ ꯋꯥꯈꯜ ꯐꯠꯇꯕ ꯀꯌꯥ ꯑꯃꯁꯨ ꯈꯜꯍꯜꯂꯤ ꯂꯣꯌꯨꯝꯕ ꯃꯄꯤꯔꯥ ꯆꯦꯜꯂꯕꯅꯤ ꯃꯃꯥꯗꯤ ꯋꯥ ꯉꯥꯡꯉꯛꯇ꯭ꯔꯦ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯍꯟꯗꯛꯇꯤ ꯅꯨꯄꯥꯗꯨꯅꯁꯨ ꯂꯩꯅꯥꯗ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯅ ꯃꯑꯣꯡ ꯑꯃꯁꯨ ꯇꯧꯕ ꯎꯏ ꯑꯩ ꯌꯥꯝ ꯆꯤꯡꯅꯩ ꯏꯃꯥ ꯐꯔꯦ ꯋꯥꯐꯝꯁꯤ ꯏꯃꯥ ꯅꯄꯥꯗ ꯍꯥꯏꯔꯒꯦ ꯅꯄꯥꯅ ꯁꯥꯎꯔꯛꯂꯗꯤ ꯑꯩ ꯈꯪꯗꯦꯀꯣ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯂꯣꯌꯨꯝꯕꯁꯨ ꯍꯟꯗꯛꯇꯤ ꯑꯌꯦꯡꯕ ꯃꯐꯝ ꯑꯃꯗ ꯃꯤꯠ ꯆꯣꯏꯊꯣꯛꯇꯅ ꯌꯦꯡꯂꯨꯏ ꯊꯃꯣꯏꯒꯤ ꯂꯩꯔꯥꯛ ꯂꯩꯅꯨꯡꯁꯤ ꯊꯃꯣꯏꯒꯤ ꯂꯩꯀꯣꯜꯗ ꯁꯥꯠꯂꯤꯕꯤ ꯅꯥꯆꯣꯝ ꯂꯩꯕꯨ ꯁꯦꯝꯅꯤꯡꯕꯤ ꯍꯦꯛꯇꯨꯅ ꯅꯥꯆꯣꯝ ꯑꯣꯏꯅ ꯅꯥꯞꯄꯗ ꯆꯤꯅꯤꯡꯕꯤ ꯑꯗꯨꯕꯨ ꯄꯥꯝꯃꯨꯏꯗꯨ ꯂꯩꯆꯜ ꯁꯦꯝꯈꯤꯔꯣꯏ ꯊꯃꯣꯏ ꯃꯥꯒꯤ ꯂꯩꯀꯣꯜꯗ ꯂꯩꯁꯥ ꯇꯝꯖꯈꯣ ꯅꯅꯤꯡꯇꯝꯅ ꯀꯤꯆꯟꯒꯤ ꯊꯣꯡꯃꯥꯟꯗꯨꯗ ꯂꯦꯞꯂꯒ ꯐꯅ ꯀꯨꯏꯔꯦ ꯔꯤꯁꯤꯅ ꯂꯩꯅꯥ ꯌꯦꯡꯂꯤꯕ ꯂꯩꯅꯥꯗꯤ ꯃꯔꯣꯏ ꯀꯟꯅ ꯁꯦꯝꯂꯤ ꯂꯦꯞꯄꯝꯕꯗꯣ ꯔꯤꯁꯤꯅ ꯃꯥ ꯈꯪꯗꯦ ꯁꯥꯔ ꯆꯪꯗꯨꯒ ꯆꯪꯉꯣꯏꯗꯣꯏꯗꯤ ꯈꯤꯇꯪ ꯍꯟꯗꯣꯛꯄꯤꯒꯦꯔꯥ ꯈꯤꯇ ꯂꯥꯛꯆꯒꯦ ꯂꯨꯀꯥꯁꯅ ꯇꯥꯔꯛꯄ ꯀꯥꯔꯟꯅꯤ ꯅꯣꯛꯃꯤꯒ ꯃꯥꯏꯊꯣꯡꯒ ꯄꯨꯡꯆꯥꯏ ꯔꯤꯁꯤ ꯐꯠ ꯍꯟꯗꯣꯛꯏ ꯂꯩꯅꯥꯁꯨ ꯍꯧꯖꯤꯛꯇ ꯃꯅꯤꯡ ꯑꯣꯠꯊꯣꯛꯇꯅ ꯌꯦꯡꯂꯛꯄꯗ ꯔꯤꯁꯤ ꯂꯩꯔꯝꯕꯗꯨꯗ ꯉꯛꯏ ꯂꯨꯀꯥꯁ ꯑꯃꯨꯛꯀꯁꯨ ꯆꯥꯛꯈꯨꯝꯗ ꯃꯤ ꯐꯠꯇꯕ ꯂꯩꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯑꯗꯨꯒꯗꯤ ꯂꯩꯔꯥꯡ ꯃꯆꯥ ꯑꯃ ꯁꯥꯠꯄꯒꯤ ꯈꯣꯏꯃꯨ ꯁꯧꯔꯥꯕ ꯑꯃ ꯏꯟꯕ ꯑꯣꯏꯔꯝꯃꯤ ꯔꯤꯁꯤ ꯏꯀꯥꯏꯔꯗꯨꯅ ꯁꯥꯎꯔꯛꯏ ꯅꯥꯎꯕ ꯒꯥꯔꯤꯒꯗꯨ ꯆꯦꯛ ꯇꯧꯕ ꯌꯥꯗ꯭ꯔꯣ ꯁꯤꯗ ꯀꯩꯗꯧ ꯂꯥꯛꯏꯅꯣ ꯂꯨꯀꯥꯁꯅ ꯒꯥꯔꯤ ꯅꯨꯡꯁꯤꯠ ꯇꯥꯍꯟꯕ ꯃꯤꯗꯨꯗꯤ ꯁꯔꯅꯤ ꯁꯤꯗ ꯁꯪ ꯂꯩꯔꯒ ꯒꯥꯔꯤ ꯀꯩꯝ ꯇꯧꯍꯧꯗꯦ ꯁꯤ ꯍꯥꯏꯔꯝꯂꯒ ꯂꯨꯀꯥꯁ ꯂꯩꯅꯥꯗ ꯃꯤꯠꯆꯤ ꯐꯠꯈꯠꯆꯤꯜꯂꯤ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯄꯥꯏꯔꯒ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ ꯏꯁꯩ ꯉꯪꯂꯒ ꯂꯩꯅꯥ ꯃꯃꯥꯏꯒꯗꯣ ꯕꯪ ꯁꯥꯒꯠꯂꯤ ꯏꯀꯥꯏꯗꯨꯅ ꯔꯤꯁꯤ ꯂꯨꯈꯝꯗ ꯅꯥꯜꯂꯒ ꯂꯩꯅꯥꯒꯤ ꯃꯅꯥꯛꯇ ꯇꯞꯂꯤ ꯆꯪꯁꯤꯜꯂꯛꯏ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯒ ꯂꯩꯅꯥꯒꯤ ꯂꯦꯡꯖꯨꯝꯗ ꯇꯛ ꯊꯤꯡꯖꯤꯜꯂꯤ ꯂꯩꯅꯥꯗꯤ ꯈꯣꯡꯐꯝ ꯑꯅꯤ ꯍꯜꯂꯤ ꯊꯦꯡꯂꯛꯄꯗꯨꯗ ꯄꯩꯔꯞ ꯇꯧꯅ ꯔꯤꯁꯤꯗ ꯌꯦꯡꯂꯝꯂꯒ ꯊꯩꯗꯣꯛꯇꯨꯅ ꯐꯝꯊꯈ꯭ꯔꯦ ꯆꯤꯌꯔ ꯑꯃꯗ ꯔꯤꯁꯤꯁꯨ ꯐꯝꯁꯤꯜꯂꯤ ꯍꯦꯛꯇ ꯃꯅꯥꯛꯇ ꯗꯥꯏꯅꯤꯡ ꯆꯤꯌꯔ ꯑꯃꯗ ꯆꯪꯁꯤꯜꯂꯒ ꯏꯀꯥꯏ ꯈꯪꯃꯟꯗꯦ ꯃꯤꯐꯝ ꯍꯣꯡꯗꯈꯩ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯣꯛꯃꯤ ꯂꯩꯊꯣꯛꯈ꯭ꯔꯦ ꯂꯩꯅꯥ ꯆꯦꯞꯅ ꯌꯥꯝ ꯀꯤ ꯍꯪꯒꯣꯏꯅ ꯌꯦꯡꯂꯛꯏ ꯃꯨꯟꯅ ꯌꯦꯡꯂꯝꯕꯗꯨꯗꯤ ꯃꯤꯠꯆꯥꯅꯕ ꯉꯝꯖꯗꯦ ꯂꯩꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯃꯃꯥꯏꯗꯣ ꯁꯣꯟꯊꯥꯡꯅ ꯅꯥꯏꯔꯦ ꯁꯥꯔ ꯀꯩꯅꯣ ꯍꯨꯔꯥꯟꯕꯤꯅꯤ ꯅꯪꯁꯦ ꯂꯩꯅꯥ ꯌꯦꯡꯕꯇꯃꯛ ꯌꯦꯡꯂꯛꯏ ꯅꯆꯤꯟꯁꯨ ꯌꯥꯝ ꯀꯟꯕꯅꯦ ꯅꯪꯁꯦ ꯍꯟꯗꯛꯃꯨꯛꯁꯨ ꯈꯨꯝꯃꯛꯇꯦ ꯃꯣꯜꯂꯤ ꯑꯩꯕꯨꯁꯨ ꯌꯥꯝ ꯑꯣꯠꯄꯅꯦ ꯅꯪꯁꯦ ꯅꯣꯛꯇꯤ ꯅꯣꯛꯅꯤꯡ ꯅꯣꯛꯇꯕꯁꯨ ꯉꯝꯗ ꯂꯩꯅꯥ ꯃꯥꯡꯗ ꯂꯩꯔꯤꯕ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯗꯣ ꯃꯜꯂꯒ ꯂꯩ ꯃꯥꯏ ꯅꯨꯄꯥ ꯑꯩꯉꯣꯟꯗꯕꯨ ꯈꯨꯄꯥꯛꯅ ꯊꯥꯔꯒ ꯌꯥꯝ ꯊꯤꯅ ꯐꯨꯕꯤꯅꯦ ꯍꯟꯗꯛꯇꯤ ꯂꯩꯅꯥꯗꯣ ꯔꯤꯁꯤꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯁꯥꯔ ꯑꯩ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ ꯑꯗꯨꯃꯗꯤ ꯁꯥꯔ ꯁꯥꯎꯔꯤꯕ꯭ꯔꯥ ꯔꯤꯁꯤ ꯐꯝꯂꯝꯕꯗꯨ ꯍꯦꯟꯅ ꯅꯛꯅ ꯆꯪꯁꯤꯜꯂꯒ ꯃꯃꯥꯏꯗꯣ ꯂꯩꯅꯥꯒꯤ ꯃꯃꯥꯏ ꯃꯌꯥꯗ ꯃꯤꯠ ꯑꯅꯤꯗꯨꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨꯅ ꯂꯩꯅꯥꯅ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕ ꯈꯖꯥꯏ ꯅꯥꯀꯟꯗꯨꯗ ꯊꯤꯜꯂꯒ ꯇꯞꯅ ꯍꯥꯏꯔꯤ Give me the love bite to reduce my anger.